Honorable Forest and Environment Minister Sri Yam Tamo Tates Bishopit Sigas Thorum Sigi Chief Guest Savabati Viriva Kai Nuzariva Kai Punamaki Chief Minister Mani sapling Tha plant Thaduna Manipura Ikegi Reserve Forest area protected forest highly saying mang tharuraba adulaba jaga sing asida nahuna namu pe koi u pambi 75,000 August pauda thaduna lakadoi bachahi 75 lakhs plant sapling thaduna next 20 years ta apumai thaba adulaba u pambi sing oiduna Manipur gi mang thariba mang tharuraba prakiti gi oiba umang amukan na yokhat pa gi adulaba achoba daita maga loinana reserve forest ukanjana loina tongang wetland amadi equity laser protected forest area sing anana bagi pandan the pangtholi bang prajai kai makai politician sing official sing praja sing amadi libas da leminari ba tanglup khudi makki marakta gyan tamina bagi tanjama khat asi Manipur sarkar na pibiri se khoi gi namta de leba phabani ani koi lokom thoi ndi reserve forest area da koi ain ya da mong da yum sajalaga natrni encroacher oina leiba natraga leramba sing asi sarkar asina ngasi yamade tungi miron kandaba yade haiba chekpa pandam amade bharat sarkar na imakhada constitution na piriba amade tunga forest act ain sing na piriba chatla pathapi wangmada leramba adungla ba encroacher sing ado lothu halaga ngasi reserve forest protected area sing forest na chingba sing yokhat anabagi thormama thurangama paikhala lebisida ekoi punamakna sahyog pifam tu iya sei gyoina aham dei thumje amade lei amat to oina dola doli nai dana support to minaba amade chakmanna lepmina thum tu iya ro phum se thamjaraga asgum laba tanja sida ehako khajitang oya suwangang bagi tanja pibi namakta Forest and Environment Department loina Manipur sarkar bu ainan hengai itana tobiman khangbu chabaga loina nan sigi sabha se ding simbiriba paipa namake mafam dagi amuk tanna kai khunnabaga loina nan ro pocha kai khunna jaiba Sheikh Nurul Hasan Honorable MLA